Hello, Ming Amadi Life from Highview. Nakshi Pati Jeram. Jeram Jack, I have any. Kind of if you manipulate a rep over the Javan, the rep or your Pagi Wang. Yes, they are the Perry when you swam it must be Paki the whole Hashari. I got a hygiene in it. Tagachari Jeram Jack, Hybrid was Sigma for seat or a hot pie with you. Hot Kadavani, Hybidi. I say hot cream among the Nirviagi case, the Hitarinico. The Yamina say, called Tom. Hello, Ming Amadi from Highview. Hello. That's the Ming Amadi from Highview. Have you Kari Habiningi, Kari Wapam Pocket Pinningi, Kari Habiningi? National Highway, Chemi Lambita. Masigi, Yala Kulimashi, they could give Gary Tobi, actually now see the drivers now. I could Second, I'm not even content of putting when it's a minute of the other. Lady, I can't get a lot of that. Lambisa, I can't examine it. Gary Tobi, actually now seeing the song. Can be Chapilva, Nigel, or the Su. Gary Amala had targeted the child today, what did the Lambi form at the second of the door? Mamma, and Kakiva Gary, the key of double park option. Otherwise, in 12 hours, something to do, why did you deliver Gary since you when I knew what I did there and because another. The book pick of Lambi, Maratuga, Bazaar, not to Gary Company. Machine of Napi police like Azaki Akogi security. May I mamma study correct? I did the machine like the machine Tankan can book and give the Arabia. The Kogi really never dimension you never diamond Kutanga in Tagachari, I know, have you ever got him a tongue just summoning a sea around Sahi or Pogi Haitare? Manipur Coconut and Indiago in a Suyamna, Kogi. Masayam Hengal accidents at the Maramorgan around Delhi, resolution of Delhi Hariba, state Sikaku, but Sanabi like Kremadu, the Gari Masada, side glass Yaudraba, Tungi, rear wiggy, mirror, Haitare, Mingsil, Tungda, Aquina Gari Masada, Mingsil Happy Sikarigino have a hand with a quick canopum to him. And the Gari told me a hasing the Mingsil Hapadunite for the Deno, the Gani Fatfa look to him. Aduga Haribasi, Oirom Tang with Ning Dorisi. I get tung the canala e heaven. I get tung the Karambagari la e. I know comes and Mamatamda, Garidun I get tung the Tenga Kadra. I know comes a lubadegiman or hold of the HGL like a Tokidra, Hiba. And Rosie the Garimasas in Loyang View, side glass, some to Yaud railway low Tognare, Adamasi Delhi the fine logre, around the gay. Aduga car, the Natraga band the tone with the Sohan with the sit bell, father Bayaram the Badu, housing the manning the tone was things to sit bell, father Badi, Chalanka, Chalanka e the fine tire. Aduna. Masi yam phabo kongthangam ne na lobi ai maram di gari tonga di bel phaga da bani aduga side ki mirror khaitare karai de gari lai hai tata am la ina truck am la ina hai ai khara thaijan tare dan aduga kham su matang chana kham tare housing ladies de duna ti khamning ne amana do khamjalak pi mamang de maning di yai bi ade gari thoru su lambi khara nan jaga dan gari phajaba thobi sinau sing mangon de henga khrena koitan tanara thobi ne angak pi ne yamba ade khoisi de horon khong ma ju sawe Tagachari Habira Kwasiki the Modu am 16 I oi Habiri Wapam said that 6 live Makai Kudong Tibanang with Oribaniana Angasigi Torum said the Saruga Birapa. Hello, Mengamadela from my view. Hello. Good morning, sir. I am Murtazani, sir. Can you have any? Sir, my sing I punishing. I guess I begin to me, sir. Have you? Yes, thing of Paduga. Nisaga Marina of that thing of Pussy and Tagatesa, Matumta Pobut, see the Sosa, my papa here, my papa was run at Thunder. Tagachari, call it at Cray. Hello, Mengamadela from Highview. Oh, hello, Lamudong, Mama Kadagita Babi. Have you, Kari Habiningi? Koigi Pau Matunga, Ipo Mamala, Patusiam, Mungaja, Tuga, yes, the Tayaido. Adusiam Nungaja, and Adam Tazaba, Nundango the Taban and Hodragan, I pond Adam Nunga, Tazeva.
ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯃꯆꯟꯅꯨꯄꯤ ꯐꯥꯈꯤꯕ ꯀꯩꯅꯣ ꯃꯥꯒꯤ ꯃꯃꯤꯠ ꯅꯥꯕꯒꯤ ꯗꯣꯛꯇꯔꯗ ꯄꯨꯈꯤꯕꯗꯨ ꯀꯔꯝ ꯀꯥꯟꯗ ꯄꯣꯔꯛꯀꯗꯣꯏꯅꯣ ꯑꯗꯨꯏ ꯃꯈꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯣꯅ ꯍꯪꯖꯒꯦ ꯇꯧꯕ ꯊꯥꯒꯠꯆꯔꯤ ꯉꯥꯏꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛ ꯊꯣꯡꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯣ ꯀꯣꯂꯥꯁ ꯊꯥꯕꯤꯅꯤꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯕꯤꯗꯦ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤꯅ ꯑꯝꯇꯪ ꯊꯥꯕꯤꯔꯒꯗꯤ ꯑꯝꯇꯪ ꯅꯨꯡꯉꯥꯏꯖꯅꯤꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯨ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯏꯁꯜꯂꯒ ꯄꯀꯥ ꯂꯧꯁꯜꯂꯒ ꯑꯃꯨꯛꯁꯨ ꯊꯝꯃꯝꯃꯦ ꯀꯔꯝ ꯀꯥꯟꯗ ꯆꯥꯏꯕꯤꯒꯗꯣꯏꯅꯣꯗꯤ ꯈꯪꯗꯕ ꯁꯣꯏꯗꯅ ꯁꯦꯝꯕꯤꯕ ꯑꯣꯏꯔꯁꯅꯨ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯚꯣꯠ ꯂꯥꯛꯀꯗꯕ ꯑꯗꯨꯅ ꯁꯦꯝ ꯁꯥꯕ ꯑꯋꯥꯠ ꯑꯄꯥ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯤꯁꯤ ꯇꯥꯈꯠꯇꯅ ꯂꯣꯏꯅ ꯍꯣꯠꯅꯔꯅꯦꯅ ꯈꯜꯂꯦ ꯂꯣꯏꯅ ꯍꯣꯠꯅꯕꯤꯔꯛꯑꯁꯅꯨ ꯑꯃ ꯑꯣꯏꯔꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟꯁꯤꯡꯅ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯐꯖꯅ ꯇꯧꯍꯧꯔꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯊꯪ 2022ꯒꯤ ꯃꯥꯔꯆꯇꯅꯤ ꯚꯣꯠꯁꯦ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯈꯨꯕꯤꯁꯤꯡꯗ ꯑꯃꯨꯛ ꯁꯤꯟꯅꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯒꯗꯧꯔꯤꯕꯅꯤ ꯁꯤꯗꯒꯤ ꯃꯤꯌꯥꯝ ꯑꯗꯣꯝꯒꯤ ꯈꯨꯕꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯃꯤꯑꯣꯏ ꯈꯟꯒꯗꯧꯔꯤꯕꯅꯤ ꯆꯍꯤ 5ꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯨꯆꯤꯡꯕꯝ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯑꯐꯕ ꯇꯧꯔꯣ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯊꯥꯈꯤꯒꯗꯧꯕꯗꯣ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯀꯟꯁꯔꯟꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯉꯁꯥꯏꯗ ꯑꯩ ꯐꯣꯟꯗꯤ ꯀꯣꯟ ꯇꯧꯖꯕꯅꯦꯕ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯎꯆꯨ ꯑꯗꯩ ꯀꯣꯀꯤꯟ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤꯁꯦ ꯍꯥꯏꯕꯤꯌꯨ ꯁꯥꯔꯣꯏꯗ ꯑꯩꯅ ꯀꯣꯟ ꯇꯧꯖꯔꯛꯄꯁꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯀꯩꯅꯣ ꯌꯥꯡꯉꯩ ꯆꯥꯛꯀꯧꯕꯗꯨ ꯑꯩꯈꯣꯏ ꯁꯤꯟꯖꯗꯔꯦꯕ COVID-19 ꯂꯩꯅꯤꯅ COVID-19 ꯂꯩꯕꯅꯤꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯨ ꯁꯤꯟꯗ꯭ꯔꯦ ꯑꯗꯣ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯐꯥꯔꯝꯗ ꯄꯨꯊꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕ ꯈꯔꯗꯣ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯥꯔꯝꯗ ꯆꯥꯛ ꯆꯥꯅꯕꯗ ꯑꯩꯈꯣই ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝ ꯆꯥꯛꯀꯧꯕꯒꯤ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯅ ꯐꯣꯡꯗꯣꯛꯆꯔꯛꯏꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯥꯡꯃꯩꯗꯣꯡꯗꯩ ꯑꯕꯦꯝꯆꯥ ꯍꯥꯏꯕꯤꯌꯨ ꯑꯕꯦꯝꯆꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯑꯕꯦꯝ ꯃꯆꯥꯒꯤ ꯃꯅꯦꯅꯦ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯁꯥꯔ ꯀꯩꯅꯣꯅꯤ ꯗꯥꯏꯃꯟꯒꯤ ꯊꯧꯔꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯖꯩ ꯑꯗꯒꯤꯗꯤ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ ꯑꯗꯒꯤ ꯁꯥꯔ ꯖꯦꯝꯁꯀꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯝꯇꯪ ꯗꯥꯏꯃꯟꯒꯤ ꯊꯣꯡꯗ ꯁꯥꯔꯣꯏꯗ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ ꯂꯣꯏꯅꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯑꯄꯦꯟꯕ ꯑꯣꯏꯕꯤꯕꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯏꯃꯥꯅꯦꯝꯆꯥꯅꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯔꯥꯡꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯎꯊꯣꯛꯄꯤꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯔꯦꯞ ꯀꯦꯁꯀꯤꯗ ꯆꯦꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯦ ꯍꯣꯏ ꯏꯃꯥꯅꯅ ꯁꯨꯝ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯛꯄꯗ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯥꯔꯁꯤ ꯇꯧꯕꯁꯤꯀꯣ ꯌꯦꯠꯊꯣꯛꯀ ꯌꯦꯠꯁꯤꯟꯒ ꯇꯧ ꯂꯩꯔꯦ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯃꯥꯅ ꯏꯀꯥꯏ ꯍꯪꯒꯣꯏ ꯍꯥꯏꯔꯕꯗ ꯃꯣꯏ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯍꯜꯂꯣ ꯑꯩ ꯃꯥꯏꯟꯗꯒꯤ ꯁꯟꯖꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯆꯠꯆꯕꯅꯤ ꯑꯗꯨ ꯉꯔꯥꯡ ꯈꯕꯔꯗ ꯍꯥꯏꯐꯦꯠ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯒꯤ ꯄꯣꯠ ꯂꯩ ꯌꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯈꯔ ꯁꯦꯟ ꯄꯤꯕꯁꯤ ꯈꯤꯇꯪ ꯀꯣꯝꯊꯣꯛꯄꯤꯌꯨꯅ ꯈꯕꯔꯗ ꯑꯃ ꯇꯥꯖꯩ ꯀꯔꯤ ꯀꯣꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯆꯠꯄ ꯒꯥꯔꯤꯁꯤꯗ ꯑꯥꯔꯃꯤꯁꯤꯡꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤꯀꯣ ꯕꯣꯔꯗꯔꯅꯤꯀꯣ ꯋꯥꯔꯧꯕꯗꯤ ꯁꯪ ꯅꯠꯇꯦ ꯌꯥꯝ ꯅꯥꯄꯤ ꯄꯨꯕ ꯈꯣꯠꯄ ꯑꯃ ꯑꯗꯩꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯆꯅꯝ ꯄꯣꯔꯦ ꯏꯁꯀꯦꯅꯤꯡ ꯇꯧꯕ ꯍꯣꯏ ꯆꯅꯝ ꯕꯦग ꯄꯣꯔꯦ ꯈꯜꯂꯁꯤ ꯁꯣꯝꯗ ꯏꯁꯀꯦꯅꯤꯡ ꯇꯧꯔ ꯑꯁꯣꯝ ꯉꯥꯏꯕ ꯄꯨꯡ 3 ꯍꯦꯟꯅ ꯃꯇꯝ ꯄꯤꯗꯕ ꯃꯥꯜ ꯍꯥꯞꯆꯤꯜ
ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯒꯁꯦ ꯕꯣꯔꯗꯔꯁꯨ ꯑꯣꯏꯔꯦ ꯆꯠꯄꯤꯔꯨꯅꯨ ꯍꯥꯟꯅ ꯄꯨꯂꯞ ꯊꯤꯡꯕꯤꯔꯣ ꯁꯥꯔꯗ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯃꯥꯅꯤ ꯍꯣꯏ ꯆꯠꯄ ꯌꯥꯔꯣꯏꯒꯅ ꯊꯤꯡꯕꯤꯔꯣ ꯆꯠꯍꯟꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯃꯇꯝꯁꯦ ꯈꯔ ꯄꯤꯕꯤꯔꯒ ꯃꯤꯌꯥꯝꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯋꯥꯕ ꯑꯣꯏꯔꯦꯕ ꯍꯤꯟꯗꯤ ꯈꯪꯗꯕꯁꯨ ꯌꯥꯎꯏ ꯍꯤꯟꯗꯤ ꯈꯪꯕꯁꯨ ꯌꯥꯎꯏ ꯃꯅꯤꯄꯨꯔꯗ ꯍꯤꯟꯗꯤ ꯈꯪꯗ꯭ꯔꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯃꯃꯥꯡ ꯊꯛꯇꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯅꯤ ꯈꯨꯗꯦꯡ ꯊꯥꯕꯤꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯩꯍꯜꯂꯅꯤ ꯍꯥꯏꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯃ ꯄꯔꯁꯅꯦꯜ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯔ ꯑꯃꯗ ꯅꯨꯄꯤ ꯃꯤꯑꯣꯏ ꯑꯃꯗ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯆꯦꯛ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯍꯥꯏꯇꯥꯔꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯁꯥꯎꯅꯈꯤ ꯋꯥꯔꯦꯞ ꯂꯧꯅꯈꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯉꯥꯛꯑꯅꯤ ꯍꯥꯏꯈꯤ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯈꯤꯗꯦ ꯍꯣꯏ ꯉꯥꯛꯑꯅꯤ ꯍꯥꯏꯈꯤꯕꯗꯨ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯂꯝꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯁꯜꯂꯛꯄ ꯌꯥꯏ ꯇꯃꯨꯗꯒꯤ ꯃꯣꯔꯦꯗꯒꯤ ꯐꯪꯉꯤꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛꯇꯤ ꯏꯝꯐꯥꯜꯗ ꯄꯨꯁꯜꯂꯛꯄ ꯌꯥꯗ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯥ ꯑꯌꯥꯏꯕ ꯆꯥꯕ ꯐꯪꯗ꯭ರೆ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯉꯥ ꯑꯌꯥꯏꯕꯗꯒꯤ ꯃꯃꯜꯁꯦ ꯑꯗꯨꯝ ꯂꯣꯏ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯔꯣꯝꯗ ꯁꯣꯝꯗ 300 ꯄꯤꯕꯗꯣ ꯁꯣꯝꯗ 150 ꯈꯛ ꯄꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯂꯨꯄꯥ 200ꯒꯤ ꯌꯣꯡꯆꯥꯛ 10 ꯇꯧꯗꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯨꯄꯥ 200ꯒꯤ 3 ꯇꯧꯔ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯑꯌꯥꯝꯕ ꯁꯣꯝꯗ ꯌꯣꯡꯆꯥꯛꯇꯣ ꯄꯨꯁꯜꯂꯛꯄ ꯌꯥꯗ꯭ꯔꯦꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗ ꯌꯣꯡꯆꯥꯛ ꯑꯗꯨꯝ ꯐꯪꯉꯕꯅꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥꯒꯤ ꯄꯣꯠ ꯆꯩꯅ ꯊꯤꯡꯗꯅ ꯂꯩꯔꯦ ꯑꯌꯥꯝꯕ ꯈꯨꯗꯤꯡ ꯊꯥꯕꯤꯗ ꯂꯣꯏ ꯆꯤꯡꯗꯔꯦ ꯍꯥꯏꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯉꯔꯥꯡ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯁꯣꯝꯅꯁꯨ ꯍꯥꯏꯕꯤꯔꯤ ꯒꯥꯔꯤ ꯊꯧꯕ ꯑꯃ ꯑꯣꯏꯅ ꯆꯠꯄ ꯌꯥꯔꯒꯗꯤ ꯌꯥꯍꯟꯕꯤꯔꯣ ꯌꯥꯔꯣꯏꯗꯧꯕ ꯑꯣꯏꯔꯒꯅ ꯄꯨꯡꯊꯤꯡ ꯊꯤꯡꯖꯟꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯐꯕ ꯈꯣꯡꯊꯥꯡ ꯊꯥꯡꯀꯠꯂꯛꯄ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯒꯤꯗꯃꯛ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯋꯥꯒꯥꯏ ꯀꯗꯥꯏꯗꯒꯤ ꯂꯥꯏꯁꯝ ꯑꯃꯨꯕ ꯑꯃꯨꯕ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯆꯍꯤ 24 ꯁꯨꯔꯕ ꯑꯃ ꯃꯥꯡꯈꯤꯕ ꯃꯗꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯗꯥꯏꯃꯟ ꯇꯥꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯤ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯕꯤꯌꯨ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩꯅ ꯁꯨꯝ ꯐꯣꯟ ꯇꯧꯖꯔꯛꯄ ꯃꯥꯡꯈꯤꯕꯁꯦ ꯑꯉꯥꯡꯗꯨ ꯈꯔ ꯈꯤꯇꯪ ꯃꯤꯔꯣꯟ ꯇꯥꯗꯕ꯭ꯔꯣ ꯃꯁꯥꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯃꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯃꯥꯁꯦ ꯃꯤꯔꯣꯟ ꯇꯥꯕ ꯈꯔ ꯋꯥꯠꯄ ꯑꯗꯨꯅꯅꯦ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯆꯪꯉꯦ ꯃꯇꯝ ꯆꯥꯅ ꯊꯤꯕ ꯑꯃ ꯆꯪꯉꯦ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦ ꯃꯤꯔꯣꯟ ꯇꯥꯖꯗꯕꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯪꯉꯒ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯑꯗꯩ ꯈꯪꯗꯕꯅꯤꯅꯀꯣ ꯃꯤ ꯉꯥꯅꯨ ꯃꯀꯣꯟꯗꯒ ꯂꯦꯞꯄꯨꯔꯣ ꯑꯗꯩ ꯃꯤ ꯒꯥꯔꯤꯒ ꯄꯥꯏꯔꯨꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯗꯨꯗ ꯀꯔꯤꯝ ꯌꯦꯡꯗꯕꯅꯤꯅ ꯍꯨꯔꯥꯟꯕ ꯆꯪꯉꯦꯅ ꯄꯨꯔꯒ ꯍꯦꯛꯇ ꯊꯝꯕꯤꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯃꯤꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯈꯪꯍꯟꯕ ꯆꯪꯉꯦ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯍꯥꯏꯇꯥꯔꯦ ꯆꯍꯤ 23ꯃꯨꯛꯀꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯋꯥꯒꯥꯏꯔꯣꯝꯗꯒꯤ ꯑꯗꯣ ꯑꯉꯥꯡꯁꯤ ꯈꯤꯇꯪ ꯃꯤꯔꯣꯟ ꯇꯥꯗꯕ ꯑꯃ ꯑꯗꯣꯝꯒꯤ ꯏꯪꯈꯣꯜꯗ ꯆꯪꯕꯤꯔꯛꯑꯗꯤ ꯄꯥꯎ ꯄꯤꯕꯤꯌꯨ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯦꯡꯃꯥꯏꯖꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯪꯉꯝ ꯁꯨꯕꯥꯁꯅ ꯍꯥꯏꯕꯤꯌꯨ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯑꯩꯈꯣꯏ ꯁꯥꯔꯗꯒꯤ ꯅꯣꯡꯃ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯖꯔꯅꯦꯂꯤꯖꯝ ꯑꯃꯒꯤ ꯔꯣꯜ ꯑꯃꯗ ꯁꯥꯔꯅ ꯀꯨꯏꯗꯅ ꯍꯥꯞꯄꯤꯔꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏ ꯖꯔꯅꯦꯂꯤꯖꯝꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯐꯖꯅ ꯁꯥꯔꯅ ꯄꯨꯈꯠꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯖꯔꯅꯦꯂꯤꯖꯝꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯊꯦꯡꯅꯕ ꯑꯗꯨ ꯁꯥꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯔꯥꯒꯤ ꯁꯤꯁꯇꯦꯝꯒꯤ ꯃꯇꯥꯡꯗꯁꯨ ꯁꯥꯔꯒꯤ ꯉꯔꯥꯡ ꯑꯃꯗꯤ ꯉꯁꯤꯒꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯑꯁꯤ ꯌꯧꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯆꯔꯒꯁꯨ ꯃꯦꯗꯤꯌꯥ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯕꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯁꯥꯔ ꯆꯨꯝꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯚꯥꯞ ꯇꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯑꯃ ꯀꯧꯕꯤꯔꯒ ꯁꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯑꯃꯨꯛꯇꯪ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯄꯥꯡꯊꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯗ ꯌꯥꯝ ꯂꯨꯕ ꯊꯧꯔꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯑꯗꯨꯒ ꯚꯔꯥꯒꯤ ꯀꯔꯤꯒꯤꯒ ꯂꯥꯛꯏꯁꯦ ꯔꯤꯌꯦꯛꯁꯟ ꯀꯩꯝꯇ ꯂꯥꯛꯇꯦ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯊꯧꯗꯥꯡ ꯃꯌꯥꯝ ꯂꯧꯕꯤꯀꯣ ꯑꯗ ꯁꯤꯒꯨꯝꯕꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯣꯏꯅ ꯑꯗꯨꯝ ꯂꯥꯛꯇꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯒ ꯚꯔꯥ ꯍꯦꯟꯒꯠꯂꯒ ꯚꯔꯥꯁꯤꯗ ꯋꯥꯔꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯕꯁ ꯚꯔꯥ ꯇꯣꯡꯉꯔꯣꯏꯕ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯇꯣꯡꯉꯔꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯑꯣꯐꯤꯁꯔꯒꯤ ꯔꯦꯡꯛꯇ ꯂꯩꯕꯉꯩꯁꯦ ꯚꯔꯥꯗ ꯑꯝꯇ ꯇꯣꯡꯉꯔꯣꯏꯕ ꯑꯗꯨ ꯃꯈꯣꯏꯗꯤ ꯈꯪꯁꯨ ꯈꯪꯉꯔꯣই ꯑꯗꯨꯒ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯈꯣꯏꯁꯨ ꯑꯝꯇ ꯈꯪꯉꯣꯏꯕ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯚꯔꯥ ꯇꯣꯡꯗꯦꯕ ꯆꯠꯇꯦꯕ ꯍꯧꯖꯤꯛ ꯚꯔꯥ ꯍꯥꯏꯔꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ
mayam khandana yengbiu nongmagi suraga chariba yumda gari lejedaba aduga gari leiraga su gari amatang macha amatang leiba konadaba aduga mahi tamba chatpa lalon bagi chatpa office ka bagi chatpa ana laying bagi chatpa pochai nungti gi yonthok yonchen gi mafam amadagi chatpa suba nom bagi chatpa aduga thabak suba phang ba thabak suba chatpa sing thong makhoi ngak tani ina khun ba mi imta na te tai pon ba mi imta ning thinungai na da tongaro yauro roidamne aduragadi kanana wagani kanana tagani kanana togani kana amatana ngasi fawba response lobo leitri aduga masi khwaidige lebok thiba mani aduna manipur dadi loning ba toning ba gari thobana dagi amana tawrisina lali chumi habi watsuna nate achumba amadi khanghan bibam thoktabra haiba wafam sini aduna thagachari habirok pasigi dama aduga yamina se adu bharagi de khona khanna ba yaba mi di mafam sida wa khanna ba gidi madugi di thoina di leijadi madi haide ko bharagi ni haidana department amana khoina logani haibadi leiti hello menga madi leifom haibiu Saya kanogi somda sagogi ami sugo kanoda kanom taizage adom radio dagi khar chatok pio phone hek torokpa singna radio gi mamang da listen bidanaba khoina dum luxury khajik tang phone dagi laptop piro radio dagi laptop piro aduga haibiro kari ming kawi kari lam dagi no haibiro hairo pagi nungsi au kari haibining ba Sarayna hajaning mede sagogi ama foundation amla tawni achi nam kaya kano foundation nate mayam listeners meet haiba radio taba mi singi numit haiba radio diamond radio tabiriba youtube ta tarasu khusem live ta tabirasu hariba singsigi numit haidana diamond radio na hodok charakpadagi pangthok charakpada mari rak suba haitare mari rak suba chahi mari suba mari rak suba mit hariba sida ahan naha laisabi pakhang mau ahal pumnamak haitare all thabak tawba sing tawdaba sing sinmi khoi pulap haitare masi mayam sigi meeting ni hauji fawbada mi kunthra ga khare hele ming chanchan birakpa so la aga ming chanchan biu numitu da khoi chaluraga yaugani haibadudi madumade khoina waro bibya de numitu da lakpadudi laktaba haidi lakpadi yai ado khoina sinbalang ba arrangement haitare chaba thakpugi sindoini adana mi masing yang asilakadoini na adana mangjona na hana khangan biba ming chanchan biba yaubiba aduga mafam sida khoi meham pulap haitare nga chak tawraga nga chabana chaba achamba chabana chaba yen chabana chaba mafam sida pulap tawrakanda akhoi field mayai sida haitare so oza danabir laisram hoi sei sakani andagi di khoi la iba mayam radio da na hangi sei sakpa mayam singse wa sei sangani na hangi sei sakpa phangi phangde mic phangde phone phangde tawsing do lo ini hangani aduga entertain haitare ko adu maina khoi tawraga ayuk pung mapan dei horaga pung ahum swaibong manung da dum loison khigada bathabangni so adum lakpiu thagachari habiriba sigi dama khangbining basing tawbada di hana mingchan biu mingchan bada pung amadagi na pung kano phawgi manung da pung mari manga phawgi manung da mingchan biu aduga yaraga di sida lakpiu aduga ning do khoina tik tawjara da sinjara ka doine choidana yawbiu hello ming amadi leifam haibiu 어제 저렇게 하면 프레시던트 레원이 자. 다음 녹절이 잘 해비요. 본인이 와팜 그러던 공동적에 자. 로드 세프티 만기 발언이랑 하도 보는 및 아시막다다. 거기 조라짬불 디스트릭다. 거기 타타 아마 눈 부르가 짰바. 가리마 로카 거기 붙잡가 아무도 마이나 하이 가버다. 모두 톡보기 말함지 이 풀나. 거기 만닝 마망 거기 통나버디 이 풀두나. 담비도 우더버기 कोई गोलाई ककत अब कक्त बिदे चुमना थौदब माली अचुम थौदोक से कोई तमेंगलोंग दसु अमुक कोई थोकरे कोई ऑनरेबल सीएम ना जर्नी मा चतपदा मदुगी स्कोर कोई तौरुबा मियोइसिंग सिक्योरिटी जिंग हलकपदा इफुलना उददना पुरा गोलाई कखनदबी चुमना थौदगिबा दना कोई सिक्योरिटी पर्सन कयामा सीबा सोप लेगरे मरमदुना सिंगदा कोई ड्राइवर ओइबिरिबा कांबुसिंगना कोई करियुंबा इफुलजिना उदबा तारगदी मदु खर चखना थौबियु हाइबा सिमगा अनि सुबदा कोई कनोदगिना उनिंगखोंदगिना कक्चिंग लंगाई बाबुजि लंबी यामना फरे होजिसि मरमदुना हाइबा लंबी कारक असिदा लंबी सिदा करियुंबा सन हामेंग हुई करियुंबा लैरंबा थोलगदी एखोई भलंतरी ओइना पुलिस की पार्सनल सिना चपीबो ओरगसु अदगी सिविल सिना चपीबो ओरगसु मदु तांथोक पगी हैनबी म थमजी हाइबसिमा अदुगा अरोइबदा
ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯅꯠꯇꯕ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯁ꯭ꯇ꯭ꯔꯤꯠ ꯕꯦꯀꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯁꯥ ꯃꯁꯥꯅ ꯁꯦꯝꯅꯔꯒ ꯊꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯕ ꯇꯥꯔꯒꯗꯤ ꯁꯦꯝꯃꯤꯕꯗꯨ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯉꯧꯕ ꯃꯆꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯃꯗꯨꯒꯤ ꯑꯃ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯕꯦꯀꯔꯒꯤ ꯅꯣꯝꯁꯤꯃꯗꯤ ꯔꯣꯗ ꯁꯦꯐꯇꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯅꯣꯝꯁꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯂꯣꯏꯅ ꯆꯠꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯧꯅ ꯂꯥꯛꯆꯕ ꯅ꯭ꯌꯨ ꯀꯃꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯗ ꯖꯔꯀꯤꯡꯗ ꯈꯨꯠ ꯅꯥꯟꯊꯣꯛꯇꯅ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕ ꯑꯗꯒꯤ ꯀꯩꯅꯣ ꯀꯥꯔ ꯑꯣꯏꯔꯒꯁꯨ ꯆꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯂꯣꯡꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯥꯏ ꯃꯄꯥꯗ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯆꯥꯗꯅ ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯕꯦꯀꯔꯁꯦ ꯊꯝꯕ ꯑꯗꯨꯒ ꯂꯩꯔꯤ ꯈꯪꯅꯅꯕ ꯃꯆꯨ ꯁꯪꯗꯕꯁꯦ ꯃꯁꯤ ꯁꯪꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯁꯦ ꯈꯔ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯁꯔꯣꯖꯤꯠ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯂꯝꯕꯤꯗ ꯇꯉꯥꯏꯐꯗꯅ ꯑꯉꯧꯕ ꯇꯩꯕꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔ ꯑꯃ ꯁꯦꯝꯃꯒꯗꯤ ꯁꯦꯝꯃꯤꯕ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔꯗꯨꯗ ꯁꯨꯅꯨ ꯑꯉꯧꯕ ꯑꯗꯨ ꯀꯣꯛꯑꯣꯏꯗꯧꯕ ꯍꯥꯏꯇꯥꯔꯦ ꯋꯥꯇꯔ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯣꯡ ꯇꯥꯔꯁꯨ ꯀꯣꯛꯑꯣꯏꯗꯧꯕ ꯇꯩꯕꯤꯕ ꯐꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯣꯛꯅ ꯁꯦꯝꯖꯤꯟꯕ ꯌꯥꯎꯏ ꯃꯥꯏ ꯂꯩꯀꯥꯏꯗ ꯃꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯏ ꯑꯉꯥꯡ ꯁꯣꯛꯀꯅꯦꯅ ꯑꯗꯣ ꯑꯉꯥꯡꯗꯨꯕꯨꯗꯤ ꯁꯣꯛꯑꯔꯣꯏ ꯑꯗꯨꯕꯨ ꯀꯟꯅ ꯊꯧꯔꯛꯄ ꯅꯍꯥꯗꯨꯗꯤ ꯕꯦꯀꯔꯗꯨꯗꯒꯤ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯨꯅ ꯃꯊꯪꯒꯤ ꯕꯦꯀꯔ ꯂꯩꯐꯝꯐꯥꯎ ꯄꯥꯏꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯦꯅꯈꯥꯐꯥꯎ ꯇꯥꯕꯁꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯕꯦꯀꯔ ꯍꯥꯏꯗꯤ ꯒꯥꯔꯤ ꯆꯣꯡꯐꯝ ꯍꯥꯏꯕꯅꯤ ꯑꯗꯣ ꯒꯥꯔꯤ ꯃꯥꯏ ꯑꯉꯥꯡꯒꯤꯅ ꯑꯗꯩ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯅꯕ ꯂꯩꯀꯥꯏꯒꯤꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯅꯕ ꯒꯥꯔꯤ ꯊꯧꯕꯁꯤꯡꯒꯤꯅ ꯒꯥꯔꯤ ꯄꯥꯏꯐꯝ ꯍꯥꯏꯕ ꯕꯦꯀꯔꯁ ꯑꯗꯨ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯝꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯁꯔꯣꯖꯤꯠ ꯔꯣꯗ ꯁꯦꯐꯇꯤꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯑꯩꯈꯣꯏ ꯔꯣꯗ ꯁꯦꯐꯇꯤꯁꯤꯡ ꯑꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯏ ꯔꯣꯗ ꯁꯦꯐꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯁꯤꯅ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯝꯅ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯅꯤ ꯁꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯑꯩ ꯅꯝꯕꯣꯜ ꯂꯥꯏꯇꯣꯟꯖꯝꯗꯒꯤ ꯔꯁꯟꯗ꯭ꯔꯣ ꯀꯧꯏ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯁꯤꯕꯨ ꯑꯝꯇ ꯊꯥꯒꯠꯆꯒꯦꯅ ꯇꯧꯕꯅꯤ ꯑꯝꯇ ꯊꯥꯒꯠꯆꯒꯦ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯐꯖꯩꯌꯦ ꯁꯥꯔ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯗꯤꯝꯗꯩꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤ ꯆꯠꯂꯤꯕ ꯁꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅꯕꯗ ꯐꯗꯤꯃꯤ ꯔꯣड ꯑꯅ ꯈꯪꯅꯩꯌꯦ ꯁꯥꯔ ꯃꯁꯤ ꯂꯝꯕꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯁꯔꯀꯥꯔꯅ ꯇꯥꯕꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯇꯥꯕꯤꯔꯗꯤ ꯃꯁꯤ ꯑꯃꯇ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤꯌꯦ ꯁꯥꯔ ꯑꯗꯨꯒ ꯚꯔꯥꯁꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤꯌꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯕꯁꯤꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯌꯦꯡꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯖꯕ ꯇꯥꯕꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯤ ꯋꯥꯀꯠꯅꯤ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅ ꯇꯥꯕꯤꯒꯗꯧꯔꯤꯕꯅꯣ ꯚꯔꯥꯒꯤ ꯃꯇꯥꯡꯗ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯆꯤꯡꯀꯣꯛꯇꯒꯤ ꯕꯦꯝꯕꯦꯝꯅꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔꯒꯤ ꯉꯔꯥꯡꯒꯤ ꯍꯨꯝꯗ꯭ꯔꯥ ꯁꯨꯕ ꯑꯦꯄꯤꯁꯣꯗꯇꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯑꯗꯨ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕꯒꯤꯗ ꯁꯥꯔꯅ ꯂꯛꯈꯤꯄꯨꯔꯒꯤ ꯃꯇꯥꯡ ꯑꯃ ꯍꯥꯞꯆꯜꯂꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯟꯅꯖꯕ ꯑꯗꯨꯗꯨꯒꯤꯁꯨ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯑꯩꯒꯤꯁꯨ ꯏꯃꯥꯗꯣ ꯂꯛꯈꯤꯄꯨꯔ ꯅꯤꯉꯣꯜ ꯑꯣꯏꯕ ꯕꯦꯅꯥꯀꯥꯟꯗꯤꯗꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯁꯨꯝ ꯌꯥꯝ ꯆꯥꯟꯅꯅ ꯁꯥꯔꯒꯤ ꯋꯥꯔꯤꯗꯨꯗ ꯍꯥꯞꯄꯛꯄꯗꯨꯗ ꯁꯨꯝ ꯁꯥꯔꯗ ꯍꯥꯏꯅꯤꯡꯗꯅ ꯇꯧꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯁꯥꯔꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯇꯤꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯇꯤꯝ ꯑꯅꯤꯅꯤ ꯆꯠꯈꯤꯕꯁꯦ ꯂꯤꯂꯥꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯂꯟ ꯍꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯇꯣꯂꯟ ꯍꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯀꯁꯥꯔꯗ ꯆꯠꯂꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯇꯤꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯁꯥꯔꯒꯤ ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯆꯠꯄꯗ ꯃꯐꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯜ ꯇꯥꯕꯁꯤꯡꯗꯣ ꯑꯗꯨ ꯆꯠꯄꯁꯤꯡꯗꯨ ꯃꯅꯥꯛꯇ ꯐꯣꯇो ꯀꯥꯞꯄ ꯊꯥꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯕꯦꯅꯥꯀꯥꯟꯗꯤꯗꯒ ꯑꯩꯅ ꯆꯠꯈꯤꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯀꯥꯡꯂꯨꯞꯇꯨꯅ ꯊꯥꯒꯠꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗꯗꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯂꯦꯕ ꯀꯁꯥꯔꯗꯗꯤ ꯁꯥꯟꯅꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯆꯠꯆꯕ ꯃꯇꯝꯗ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯗꯣꯜ ꯑꯣꯖꯥ ꯇꯣꯂꯟ ꯍꯣꯏꯒꯤ ꯁꯅꯥ ꯂꯩꯄꯥꯛ ꯅꯥꯆꯣꯝ ꯑꯥꯔꯇꯤꯁꯅꯦ ꯁꯉꯥꯏ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯦ ꯑꯩꯈꯣꯏ ꯆꯠꯂꯦ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯇꯥꯔꯤꯕ ꯖꯒꯥ ꯑꯩꯈꯣꯏ ꯂꯤꯂꯥ ꯑꯩꯈꯣꯏꯒꯤ ꯃꯥ ꯑꯣꯖꯥ ꯇꯣꯂꯟ ꯍꯣꯏꯒꯤ ꯃꯥ ꯑꯗꯩ ꯑꯣꯖꯥ ꯇꯣꯂꯟ ꯍꯣꯏꯒꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥ ꯂꯤꯂꯥꯁꯤ ꯑꯅꯤꯁꯤ ꯍꯣꯡꯉꯒ ꯃꯐꯝꯗ ꯁꯥꯟꯅꯩ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯎꯗꯕ ꯅꯨꯃꯤꯗꯥꯡꯗ ꯂꯤꯂꯥ ꯌꯦꯡꯕ ꯂꯥꯛꯄ
ꯑꯗꯒꯤ ꯌꯥꯝ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯨꯔꯨꯞ ꯆꯥꯝꯃ ꯌꯥꯝ ꯎꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯍꯣꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯣꯠꯄ ꯊꯕꯛ ꯆꯠꯄꯅꯤꯅ ꯈꯔ ꯋꯥꯏ ꯈꯔ ꯀꯩꯗꯧꯗꯕ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯣꯟꯊꯪꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯥꯎꯏ ꯏꯆꯤꯟ ꯏꯅꯥꯎ ꯎꯕꯗꯣ ꯑꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯕꯤꯅꯥꯀꯥꯟꯇꯤꯁꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯦꯝꯕꯦꯝ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯁꯥꯔ ꯋꯥꯐꯝ ꯑꯝꯇꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯟꯗ ꯑꯗꯩ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯝꯇꯒ ꯄꯨꯈꯠꯆꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯄꯥꯝꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯛ ꯌꯥꯝꯕ ꯄꯥꯝꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯇꯥꯛꯅꯤꯡꯕꯒꯤꯔ ꯑꯩꯈꯣꯏꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏꯒꯨꯝꯕ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒ ꯉꯥꯡꯉꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯁꯥꯔ ꯃꯁꯤ ꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯩ ꯁꯥꯔꯅꯁꯨ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯄꯤꯔꯛꯏ ꯑꯗꯨ ꯅꯠꯇꯕ ꯆꯦ ꯄꯥꯎꯗ ꯈꯕꯔꯗ ꯀꯔꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯊꯥꯒꯠꯂꯤꯕꯁꯦ ꯃꯁꯤꯁꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯈꯟꯗꯣꯛꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯎꯖꯕ ꯑꯗꯣ ꯑꯐꯕꯗꯣ ꯂꯧꯁꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯗꯣ ꯑꯣꯏꯅ ꯃꯇꯧ ꯇꯝꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯁꯨꯝ ꯂꯩꯔꯤꯕꯁꯦ ꯎꯖꯔꯤꯕꯁꯦ ꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯍꯟꯅꯤꯡꯉꯦ ꯁꯥꯔ ꯌꯥꯝ ꯆꯨꯝꯃꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯕ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯍꯧꯖꯤꯛ ꯀꯟꯕꯁꯤ ꯀꯌꯥꯃꯨꯛ ꯀꯟꯒꯦꯕꯨ ꯑꯁ ꯑꯉꯛꯄ ꯐꯟꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯩ ꯇꯧꯖꯔꯛꯑꯦ ꯋꯥꯔꯤꯕꯀꯣ ꯑꯩ ꯏꯁꯩ ꯇꯧꯔꯒ ꯍꯧꯔꯛꯄꯅꯤ ꯉꯁꯤ ꯇꯧꯖꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯏꯁꯩ ꯇꯝꯗꯅ ꯑꯗꯒꯤ ꯏꯁꯩ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯗꯅ ꯁꯨꯃꯥꯏꯅ ꯇꯧꯖꯔꯦ ꯑꯩ ꯏꯁꯩ ꯁꯛꯏ ꯏꯁꯩ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤ ꯑꯃꯇ ꯂꯩꯔꯝꯗꯦꯕ ꯑꯩꯅ ꯏꯁꯩ ꯐꯖꯅ ꯁꯛꯑꯕ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯅ ꯏꯁꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯃꯁꯨ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯅꯕ ꯑꯃꯗꯤ ꯄꯨꯈꯠꯄꯤꯅꯕ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯂꯩꯇ꯭ꯔꯒ ꯑꯣꯖꯥꯁꯤꯡꯅ ꯄꯨꯊꯣꯛꯄꯤꯗ꯭ꯔꯗꯤ ꯑꯩꯒꯤ ꯃꯐꯝ ꯑꯃꯇ ꯂꯩꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯦꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯏꯁꯩ ꯈꯔ ꯈꯔ ꯐꯖꯅ ꯁꯛꯑꯕ ꯃꯁꯛ ꯀꯥꯏꯗꯨ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯟꯈꯠꯂꯛꯄꯗ ꯃꯁꯛ ꯐꯖꯩꯗꯅꯀꯣ ꯃꯁꯛ ꯀꯥꯏꯗꯨ ꯐꯖꯅ ꯃꯁꯝ ꯃꯅꯥꯒꯥꯏꯗꯨ ꯇꯧꯔꯒ ꯐꯝꯃꯒ ꯏꯁꯩ ꯁꯛꯂꯛꯄꯗ ꯌꯥꯝ ꯐꯖꯕ ꯌꯥꯎꯏ ꯑꯩꯅ ꯑꯁ ꯋꯥꯎ ꯌꯥꯝ ꯐꯩ ꯀꯔꯥꯏꯗ ꯅꯍꯥꯟꯒꯩ ꯂꯣꯠꯇꯅ ꯂꯩꯖꯥꯠꯅꯣ ꯃꯈꯣꯟꯁꯨ ꯐꯖꯩꯅꯦ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯏꯁꯩꯁꯦ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯐꯕꯗ ꯈꯪꯕ ꯉꯝꯃꯦꯕ ꯁꯣ ꯀꯅꯥꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯔꯤꯄꯣꯔꯠ ꯑꯃ ꯌꯦꯡꯖꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯆꯧ ꯑꯁꯣꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯥꯆꯧꯔꯣꯝꯗꯒꯤꯅꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅ ꯀꯣꯟ ꯐꯤ ꯁꯥꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯁꯨꯕꯒ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯌꯦꯡꯖꯩꯕ ꯁꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯅ ꯀꯥꯟꯅꯍꯜꯂꯤꯁꯦ ꯀꯌꯥꯝ ꯀꯥꯟꯅꯒꯦꯕꯨ ꯑꯐꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯉꯝꯃꯦꯕ ꯑꯗꯩ ꯈꯔ ꯑꯃꯅ ꯀꯩꯗꯧꯒꯦꯗ ꯑꯩ ꯍꯩ ꯂꯩ ꯊꯥꯖꯔꯤ ꯑꯩ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯖꯔꯤ ꯑꯩ ꯂꯐꯨ ꯊꯥꯖꯔꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯖꯔꯤ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯖꯔꯤ ꯍꯥꯏꯅ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯌꯨꯇ꯭ꯌꯨꯕꯇ ꯃꯗꯨ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯈꯣꯏ ꯈꯪꯗꯕꯗꯣ ꯅꯝꯗꯅ ꯈꯪꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦꯗ ꯃꯔꯛꯇ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯁꯝꯍꯥꯎ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯆꯜꯒꯨꯝꯕ ꯉꯥꯛꯇꯅꯤ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯅꯨꯄꯤꯒꯤ ꯐꯖꯕꯁꯦ ꯀꯗꯥꯏꯗ ꯐꯖꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯥ ꯑꯃꯅ ꯉꯥꯡꯉꯤꯕ ꯂꯣꯟꯁꯤꯡ ꯑꯁꯦ ꯅꯨꯄꯤ ꯑꯃꯅ ꯂꯣꯏ ꯉꯥꯡꯉꯛ ꯇꯥꯔꯒꯗꯤ ꯅꯨꯄꯤꯒꯤ ꯐꯖꯕꯁꯦ ꯂꯣꯏ ꯃꯥꯡꯉꯦꯕ ꯅꯨꯄꯤꯗꯤ ꯅꯣ 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 ꯍꯥꯏꯔꯒ ꯌꯦꯁ ꯍꯥꯏꯕꯗꯨ ꯐꯖꯕꯅꯦ ꯅꯨꯄꯤꯅ ꯌꯦꯁ 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 ꯌꯦꯁꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯅꯨꯄꯤꯒꯤ ꯐꯖꯕꯁꯦ ꯑꯃꯨꯛ ꯂꯩꯔꯣꯏ ꯁꯣ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕ ꯋꯥꯐꯝꯗꯤ ꯅꯣ 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 ꯍꯥꯏꯔꯒ ꯑꯔꯣꯏꯕꯗ ꯌꯦꯁ ꯍꯥꯏꯕꯗꯨꯅꯦꯕ ꯌꯦꯁꯇꯨꯗꯅꯤ ꯂꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯌꯦꯁ 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 ꯌꯦꯁꯅ ꯂꯣꯏ ꯆꯠꯈꯤ ꯇꯥꯔꯗꯤ ꯅꯨꯄꯤꯗꯤ ꯂꯣꯏꯔꯦ ꯅꯨꯄꯤꯒꯤ ꯐꯖꯕ ꯑꯝꯇ ꯂꯩꯔꯣꯏ ꯅꯨꯄꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯔꯛꯇ꯭ꯔꯗꯤ ꯃꯥꯂꯦꯝꯁꯤꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯔꯛꯑꯣই ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯔꯦꯁꯄꯦꯛ ꯇꯧꯅꯔꯤꯕ ꯏꯆꯥ ꯏꯆꯜ ꯏꯆꯦꯅ ꯈꯪꯗꯅ ꯁꯝꯕꯟ ꯕꯥꯔꯤ ꯁꯝꯕꯟ ꯈꯥꯏꯅꯔꯤꯁꯤꯡꯁꯦ ꯑꯃꯠꯇ ꯂꯩꯔꯛꯑꯣই ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯛꯀꯅꯤ ꯑꯩꯒꯤ ꯏꯆꯥꯗꯨꯁꯨ ꯃꯤꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯤꯒꯤ ꯃꯆꯥ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤꯅꯤ ꯑꯉꯝ ꯑꯉꯝꯕ ꯁꯦꯠ ꯆꯥꯅꯔꯛꯀꯅꯦꯕ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯄꯗꯤ ꯆꯟꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯁꯣ ꯑꯥꯏ ꯑꯦꯒ꯭ꯔꯤ ꯋꯤꯠ ꯌꯨ ꯑꯩꯅ ꯌꯥꯅꯤꯡꯕꯗ ꯑꯗꯨꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯈꯔꯗꯤ ꯐꯝꯃꯒ ꯇꯥꯕ ꯌꯥꯗꯕ ꯐꯖꯅ ꯐꯝꯒꯥꯏꯔꯒ ꯀꯦꯛꯈꯥꯏꯔꯒꯀꯣ ꯐꯖꯅ ꯐꯝꯃꯒ ꯃꯆꯤꯟ ꯊꯤꯕ ꯋꯥꯗꯣ ꯑꯗꯨꯝ ꯐꯖꯅ ꯀꯃꯦꯟꯒ ꯄꯥꯔ ꯇꯧ ꯂꯩꯕ ꯌꯥꯝ ꯌꯥꯎꯋꯤ ꯑꯗꯣ ꯃꯁꯤꯃꯛꯇꯤ ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯌꯥꯝ ꯍꯟꯊꯩꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕꯁꯤꯗꯤ ꯇꯧꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯋꯥ ꯂꯧꯗꯦ ꯅꯪ ꯑꯗꯨ ꯇꯧ ꯂꯩꯌꯨ ꯔꯦꯗꯤꯑꯣ ꯇꯧ ꯂꯩꯌꯨ ꯅꯪ ꯑꯗꯨ ꯅꯪ ꯑꯈꯪ ꯑꯍꯩ ꯁꯥꯏ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯅꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯕꯨ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯕꯦꯝꯕꯦꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯦꯝꯕꯦꯝꯒꯤ ꯐꯖꯕ ꯋꯥꯐꯝꯗꯨꯗꯅꯤ ꯑꯩꯅ ꯀꯪꯒꯠꯆꯔꯤꯕ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯂꯣꯏ ꯌꯦꯡꯕꯤꯌꯨ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯂꯣꯏ ꯈꯪꯉꯝꯅꯤ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯀꯅꯥꯅ ꯀꯩꯗꯧꯔꯤꯁꯤ ꯂꯣꯏ ꯌꯦꯡꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯖꯅ ꯊꯣꯛꯂꯛꯑꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯑꯗꯣ ꯏꯆꯟꯒꯨꯝꯕ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯊꯣꯛꯂꯛꯑꯅꯤ ꯃꯆꯤꯟ ꯊꯤꯔꯒ ꯐꯝꯒꯅꯤ ꯑꯗꯩ ꯍꯥꯡꯇꯣꯛꯎꯕꯗ ꯏꯁꯥꯅ ꯇꯥꯕ ꯅꯨꯄꯤꯒꯤ ꯆꯤꯟꯗꯒꯤ ꯆꯤꯟ ꯊꯤꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯡꯇꯥ ꯇꯥꯅꯤꯡꯗꯦꯕ ꯑꯗꯒꯤ ꯐꯤ ꯊꯣꯡꯗꯕ ꯋꯥꯍ ꯅꯨꯄꯤꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯦꯕ
ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯅꯨꯄꯤꯁꯦ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯦꯕ ꯅꯨꯄꯤ ꯂꯩꯔꯝꯕꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯃꯗꯨꯒꯤ ꯔꯦꯁꯄꯦꯛꯇ ꯁꯨꯕ ꯅꯣꯝꯕ ꯍꯤꯡꯕ ꯃꯥꯒꯤ ꯈꯜꯂ ꯂꯩꯕ ꯋꯥꯅꯤ ꯅꯨꯄꯤꯁꯤꯡꯁꯤꯅꯕꯨ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯒ ꯂꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯦ ꯑꯣꯛꯇꯕ ꯑꯣꯏꯔꯗꯤ ꯀꯗꯥꯏꯗ ꯃꯥꯂꯦꯝꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤꯅꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅꯤ ꯑꯗꯨꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯍꯥꯟꯕꯃꯛꯇ ꯁꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯌꯥꯏꯔꯤꯄꯣꯛ ꯄꯣꯏꯔꯣꯛꯈꯣꯡꯖꯤꯟꯗꯒꯤ ꯔꯟꯖꯤꯠ ꯈꯨꯟꯗꯧꯖꯝꯅꯤ ꯁꯥꯔ ꯇꯔꯥꯝꯅꯣꯛꯆꯔꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯁꯥꯔ ꯄꯨꯛꯅꯤꯡ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯏꯔꯣꯏ ꯍꯨꯔꯥꯟꯕ ꯂꯤꯗꯔꯁꯦ ꯁꯥꯔ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯩꯒꯤ ꯃꯈꯥ ꯇꯥꯕ ꯍꯨꯔꯥꯟꯃꯤꯟꯅꯕ ꯈꯔ ꯃꯆꯥ ꯃꯁꯨꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯪ ꯑꯩꯅ ꯃꯥꯟ ꯆꯪ ꯃꯌꯥꯝ ꯂꯧꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯒ ꯍꯥꯏꯗꯣꯛꯍꯟꯈꯤꯗꯕ ꯁꯥꯔ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯄꯤꯔꯝꯕ ꯂꯧꯁꯤꯡ ꯃꯌꯥꯝꯗꯨ ꯇꯧꯔꯒ ꯍꯧꯖꯤꯛꯐꯥꯎꯗ ꯍꯧꯖꯤꯛ ꯏꯔꯣꯏ ꯇꯣꯡꯕ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯒꯤ ꯀꯥꯡꯕꯨꯁꯦ ꯏꯔꯣꯏ ꯇꯣꯡꯕ ꯍꯥꯏꯔꯒ ꯈꯪꯅꯩꯕ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯍꯟ ꯇꯧꯗꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯀꯦꯁꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯕꯨꯗ ꯃꯔꯥꯜ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗ ꯇꯧꯖꯕꯅꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯇꯧꯁꯤ ꯀꯃꯥꯏꯅ ꯇꯝꯃꯛꯀꯗꯒꯦ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯟꯁꯄꯦꯛꯇꯔ ꯑꯃꯒꯤ ꯑꯗꯒꯤ ꯀꯟꯁꯇꯦꯕꯜ ꯑꯃꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯑꯃꯒꯤ ꯁꯨꯝ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯗꯣꯛꯏꯕꯁꯦ ꯂꯥꯛꯇ ꯊꯥꯗꯣꯛꯏꯕꯁꯦ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯃꯤꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯇꯦꯝꯁꯤ ꯂꯩꯔꯤꯉꯩꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯧꯁꯤ ꯄꯥꯛ ꯂꯥꯛꯀꯗꯧ ꯃꯥꯟꯗꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯗꯤ ꯁꯥꯔ ꯃꯣꯏ ꯂꯥꯛ 9 ꯂꯥꯛ 10 ꯂꯥꯛ 10 ꯂꯥꯛ 50 ꯍꯥꯏꯅ ꯍꯣꯡꯕ ꯆꯥꯎꯕ ꯄꯤꯅ ꯑꯦꯗ ꯁꯦꯟꯗꯣꯏ ꯊꯥꯗꯣꯛꯑꯒ ꯊꯥꯒꯤ ꯂꯧꯕꯅꯦꯕ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯂꯩꯔꯤꯉꯩꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯇꯧꯁꯤ ꯇꯝꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯇꯝꯕꯤꯔꯛꯄꯁꯨ ꯑꯣꯏꯒꯗ꯭ꯔꯁꯨ ꯁꯥꯔ ꯌꯥꯝ ꯆꯨꯝꯃꯦ ꯁꯥꯔꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯖꯝꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯂꯣꯏꯅ ꯖꯠꯀꯤ ꯈꯪꯗꯦ ꯈꯠꯄꯤꯔꯒ ꯃꯁꯤꯒꯤ ꯏꯁꯨꯁꯤꯗ ꯊꯥꯒꯠꯄꯤꯔꯒ ꯍꯣꯠꯅꯒ꯭ꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯁꯥꯔ ꯀꯩꯒꯨꯝꯕꯇꯒ ꯁꯥꯔꯁꯦ ꯉꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯃꯗꯗꯤ ꯁꯨꯝ ꯕꯥꯔꯣ ꯆꯞ ꯆꯥꯅꯒ ꯍꯧꯕꯤꯔꯝꯃꯦꯕ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤꯁꯦ ꯁꯥꯔ ꯑꯩꯈꯣꯏꯗꯤ 12:30 ꯇꯥꯕꯒꯨꯝꯕ ꯑꯗꯒꯤ 12:10 12:20 ꯌꯥꯝ ꯋꯥꯕ ꯉꯥꯏꯕꯁꯤꯗ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯣ ꯊꯕꯛꯁꯤ ꯌꯥꯗꯕ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯂꯩꯖꯔꯤꯁꯦ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤ나 ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏ ꯃꯤ ꯑꯅꯤꯅ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯐꯨꯀꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗ ꯁꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯒꯕꯨꯗꯤ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯝꯗꯦ ꯀꯥꯂꯦꯟꯗꯗꯤ ꯆꯥꯛꯁꯦ ꯑꯌꯥꯝꯕꯅ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤꯁꯤ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯔꯝꯃꯤ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯣꯛꯄ ꯈꯔ ꯂꯥꯛꯑꯕ ꯑꯗꯒꯤ ꯑꯩꯁꯤ ꯆꯥꯛꯁꯤ ꯁꯨꯝ ꯑꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯅ ꯍꯥꯏꯇꯥꯔꯦ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯑꯗꯒꯤ ꯃꯊꯪ ꯑꯌꯨꯛꯇ ꯑꯃꯨꯛ ꯆꯥꯕꯒꯤꯁꯨ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯄꯨꯡ 9ꯗꯒꯤꯅ 9:30 ꯁ꯭ꯋꯥꯏꯕꯧ ꯃꯅꯨꯡꯁꯤꯃ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯃꯤꯅꯤꯠ 10ꯐꯧ ꯃꯅꯨꯡꯗ ꯆꯥꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯋꯥꯕ ꯑꯣꯏꯌꯦꯕ ꯑꯗ ꯆꯥꯛ ꯆꯥꯗ꯭ꯔꯒꯕꯨꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯕꯥꯔꯣꯁꯦ ꯍꯧꯕ ꯉꯝꯃꯤ ꯑꯗꯨꯏ ꯃꯃꯥꯡ ꯍꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤ 2 ꯅꯨꯃꯤꯗꯥꯡꯗ 3 ꯅꯠꯇ꯭ꯔꯒ 4 ꯂꯩꯕ ꯌꯥꯎꯏ 5 ꯂꯩꯕꯁꯨ ꯌꯥꯎꯏ ꯁꯤ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯅꯕꯁꯨ ꯑꯃꯨꯛ ꯍꯣꯠꯅꯕ ꯑꯗꯣ ꯃꯁꯤꯁꯨ ꯑꯃꯨꯛ ꯇꯧꯗꯁꯨ ꯌꯥꯗꯕꯅꯤ ꯆꯥꯗꯁꯨ ꯌꯥꯗꯕꯅꯤꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯍꯅꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔ ꯍꯥꯏꯕꯤꯕ ꯌꯥꯝ ꯆꯨꯝꯃꯤ ꯑꯩ ꯏꯁꯥꯅ ꯑꯀꯤꯕ ꯐꯥꯎꯏ ꯑꯩꯅ ꯇꯧꯔꯤꯁꯤ ꯑꯁꯣꯛꯄ ꯂꯥꯛꯀꯗ꯭ꯔꯥꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯦꯛ ꯇꯨꯝꯐꯝ ꯀꯥꯗ ꯍꯥꯏꯇꯥꯔꯦ ꯇꯨꯝꯐꯝ ꯀꯥꯗ ꯁꯤꯁꯇꯦꯝ ꯑꯃ ꯄꯥꯟꯈꯠꯂꯒ ꯑꯩ ꯊꯝꯃꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯑꯌꯥꯝꯕꯁꯨ ꯂꯩꯕꯅꯤꯅ ꯑꯩꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯣꯏꯔꯒ ꯊꯕꯛ ꯄꯥꯎ ꯄꯥꯕ ꯑꯃ ꯇꯧꯕ ꯑꯗꯩ ꯈꯣꯝꯖꯤꯟꯕ ꯈꯣꯠꯄ ꯊꯥꯒꯠꯄꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯤꯗ ꯁꯨꯝ ꯇꯧ ꯂꯩꯕ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯕ ꯆꯠꯄꯗ 400 ꯃꯤꯇꯔ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯁꯤꯗꯒꯤ ꯌꯨꯝꯐꯥꯎ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯗꯒꯤ ꯑꯌꯥꯝꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯦꯠ ꯅꯥꯏꯠꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒ ꯑꯗꯨꯒ ꯑꯩꯅ ꯀꯥꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯇꯨꯝꯐꯝꯗꯒꯤ ꯑꯃꯨꯛ ꯊꯕꯛꯇꯨ ꯁꯨꯔ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯁꯨ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯗ꯭ꯔꯗꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯕ ꯌꯥꯎꯏ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯁꯦꯡꯅ ꯃꯌꯥꯝꯗ ꯇꯝꯖꯔꯤꯁꯤꯅꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯑꯁꯦꯡꯕ ꯄꯨꯡ 4 ꯍꯥꯏꯇꯥꯔꯦ 5 ꯐꯥꯎꯗꯤ ꯑꯗꯨꯝ ꯇꯥꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯆꯨꯝꯕꯅꯤ ꯇꯨꯝꯗꯕ ꯌꯥꯝꯅ ꯁꯣꯛꯏ ꯑꯗꯨꯅ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯁꯨ ꯀꯤꯕ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯏꯔꯝ ꯁꯤꯐꯥꯏ ꯂꯩꯔ ꯑꯁꯥꯡꯕꯗꯒꯤ ꯆꯟꯅꯕ ꯃꯅꯤꯀꯥꯟꯇꯅꯤ ꯁꯥꯔ ꯃꯅꯤꯀꯥꯟꯇ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ 64 ꯁꯨꯕ ꯏꯄꯤꯁꯣꯠ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯔꯥꯍꯨꯜꯒꯤ ꯃꯃꯥꯒ ꯂꯥꯛꯑꯒ ꯃꯄꯥ ꯃꯆꯥꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯁꯥꯔ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗ ꯊꯣꯛꯑꯒꯗꯤ ꯑꯩ ꯀꯩꯗꯧꯒꯗꯒꯦ ꯈꯜꯂꯨꯕꯗ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯁꯥꯔ ꯑꯗꯨꯗꯨꯒ ꯀꯩꯅꯣꯒꯤ ꯑꯃ
ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯦ ꯁꯥꯔ ꯀꯌꯥꯝ ꯋꯥꯠꯄꯤꯔꯤꯒꯦ ꯅꯠꯇ꯭ꯔꯒ ꯈꯪꯖꯅꯤꯡꯕ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛꯀꯤꯗꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯀꯤ ꯋꯥꯔꯤ ꯂꯩꯇꯕꯅꯤꯅ ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯗꯨꯒ ꯁꯥꯔ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯁꯥꯔꯅ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯣ ꯁꯥꯔꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯁꯥꯔꯅ ꯇꯧꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯁꯤꯃ ꯇꯧꯔꯝꯒꯦꯅ ꯈꯟꯕ ꯊꯕꯛꯇꯣ ꯈꯨꯜꯍꯧ ꯄꯧꯔꯝꯕ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯔꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯁꯤ ꯀꯅꯥꯁꯨ ꯂꯥꯏ ꯅꯠꯇꯦ ꯑꯣꯃꯣꯔ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤ ꯇꯥꯏꯕꯪꯁꯤ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪꯗ ꯂꯥꯛꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤꯗꯃꯛ ꯑꯩꯒꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤꯗꯃꯛ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯗꯦꯗꯤꯀꯦꯁꯟ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯧꯕ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯊꯝꯂꯝꯂꯕꯗꯤ ꯑꯩ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯑꯩꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯏꯁꯥ ꯏꯊꯟꯇꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯏꯁꯥ ꯈꯛꯇꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯩ ꯏꯁꯥ ꯈꯛꯇꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯦꯡꯕꯨ ꯊꯟꯅꯕ ꯑꯩ ꯏꯁꯥ ꯈꯛꯇꯒꯤ ꯐꯨꯔꯤꯈꯥꯎ ꯊꯟꯅꯕꯒꯤꯗꯃꯛ ꯑꯩ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯃꯤ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯖꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯑꯩꯈꯣꯏꯁꯤ ꯏꯁꯣꯔꯃꯛꯅ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯏꯁꯣꯔꯗꯒꯤꯐꯥꯎ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯉꯩ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯁꯦꯡꯕꯒꯤꯗꯃꯛ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯐꯨꯔꯨꯞꯀꯤꯗꯃꯛ ꯑꯐꯕ ꯋꯥꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯥꯡꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯣꯛꯂꯛꯏꯁꯦ ꯃꯤ ꯍꯥꯠꯅꯕ ꯅꯠꯇꯦ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯅꯕ ꯅꯠꯇꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯅꯕ ꯅꯠꯇꯦ ꯅꯤꯁꯥ ꯌꯣꯟꯅꯕ ꯅꯠꯇꯦ ꯃꯤ ꯃꯥꯡ ꯇꯥꯍꯟꯅꯕ ꯅꯠꯇꯦ ꯃꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯊꯨꯅ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯨꯇꯥ ꯆꯥꯗ꯭ꯔꯕꯗꯤ ꯀꯩꯁꯨꯝ ꯁꯪꯗ ꯐꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯟꯕ ꯖꯒꯥꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅ ꯄꯣꯛꯂꯕꯅꯤꯅ ꯃꯤꯑꯣꯏ ꯄꯣꯛꯇ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯔꯛꯀꯦ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯇꯨꯡ ꯏꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯃꯥꯡ ꯊꯥꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ Hello, ming amadi leifam haibiu. Hello. Hello. Hello, ming amadi leifam haibiu. Garden ay thang dai mani lai men keno wafam ani hata phata ge tawba. Haibiu, mani lema kari haibiningi. Do kano ne ngarang se ai se imphal se pada kai khudong cha da ma thengna ba hatare. Kari thengnai. Gari se no magi thawra tara ta le ba kangbu adagi gari atangba adagi thagi four wheeler adagi two wheeler tong mangam da ba koi gum bade. Sidai sinda kai theng di ba. Mari ta ba thara ko sing du da di police sing du na su traffic lady ba sing du na su ba so ba hai da na chalan bi re. Duga auto thawri ba de auto tong ba khoi da di amu lambi do koi na mu chalan le ba khoi ji konung mang chat da ba khoi je. Amu samu ma khong jet round tawra harbri se thogal la chat ba sida mu traffic so oi ba and auto driver na hai as tau ba thau ba sing je di ka sum phuk to ngam de khoi no mai tara tan ba khoi je di ka cheng je um pi na hai ba masna ai na ju as tau ba tong ba ngam da ba khoi je ju thabak khoi ju athu ba di chat di ba ni thai ga ri lai tra ga ju line da chat la ga khoi ju athu ba ne ba chat li je moi khong chat thabak chat ba di na te ba du no mai tara ta li ba kang bu de theng pi lai ta ba lai ra ba sing da hoji corona asina ju aduga mafam amana hoji invest over dagi microfinance tawri ba sing je sigi ni da hana corona horopa kan de di manung mapan ani makna marup tawba yaroi thandoi khomba yaroi madu tawba da akan ba khel lokhat kani hai aduga hauji se normal life su hanjil abagum bane ba haji se mapan thopo matam da di ka su kanam ho masa masa na jesin taraga su kasu corona gi awaba du udraba gume ba adu haji se loan lauri ba sing su loan khongate na invest tauri ba sing da di haji se 1% hokini ba hana 4% phangam ba je adu moina hai ba da loan khongat pangam da ba gi ni na hai adu loan lauri ba sing su sengdok pirak pa pame ha ba di hana di moi loan sing ba do matam sina su ba chat ba ya da ba gi ni hai re adu haji se mu bank na corona gi khudong cha ba launa ba hotna ribra adagi loan lauriba loan sing na hotna ribra ama tawre ba adu akhoi da su dum te thing ri pira kanda loan lauriba sing do wa ba gi lauri ni lai ta ba gi lauri ni adu bu invest lauriba ko su adu da gi la ga hingani na
invest ꯇꯧꯔꯤꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯄꯨꯂꯞ ꯋꯥꯃꯤꯟꯅꯕꯒꯤ ꯐꯤꯕꯝꯁꯤꯗ ꯃꯣꯏꯗꯅ ꯈꯨꯗꯣꯡ ꯆꯥꯈ꯭ꯔꯦꯕ ꯃꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯒꯤꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯑꯣꯏꯔꯦꯕ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅꯁꯨ ꯃꯌꯥꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤꯗ ꯑꯗꯩ ꯈꯕꯔꯗ ꯔꯦꯗꯤꯑꯣ ꯄꯥꯎꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕꯁꯤ ꯎꯕꯤꯔꯀꯥꯟꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯅꯅꯕ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯍꯥꯏꯖꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯃꯅꯤꯂꯩꯃ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯍꯥꯟꯕꯗ ꯒꯥꯔꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕꯅꯤ ꯇꯁꯦꯡꯕꯗꯤ ꯒꯥꯔꯤꯁꯤꯡ ꯑꯅꯛꯄꯗ ꯐꯥꯎꯔꯤꯕꯁꯤꯡꯗ ꯁꯣꯝꯗ ꯀꯣꯏꯔꯒ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯒꯥꯔꯤꯗꯨꯅ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯚꯦꯍꯤꯀꯜꯗꯨꯅ ꯁꯣꯝꯗ ꯐꯥꯎꯍꯜꯂꯒ ꯃꯤꯌꯥꯝ ꯆꯨꯝꯅ ꯒꯥꯔꯤ ꯇꯧꯔꯒ ꯊꯧꯖꯔꯤꯕꯁꯤꯡꯗꯨꯅ ꯀꯣꯏꯅ ꯆꯠꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯦꯅꯤꯋꯦ ꯃꯁꯤꯁꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯅꯤꯂꯩꯃ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯦꯡꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯤꯗꯨ ꯃꯅꯤꯂꯩꯃ ꯊꯕꯛ ꯑꯃ ꯀꯥꯏꯔꯨꯕ ꯑꯃꯗꯤ ꯃꯁꯤ ꯑꯃꯨꯛ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯇꯝ ꯈꯔ ꯁꯣꯏꯅ ꯆꯪꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯆꯨꯝꯕꯅꯤ ꯄꯩꯁꯥꯗꯤ ꯈꯣꯝꯕ ꯍꯧꯅꯔꯦ ꯃꯔꯨꯞ ꯇꯧꯅꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯂꯣꯏꯅ ꯂꯩꯒꯅꯤ ꯂꯥꯟꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯈꯣꯝꯖꯤꯟꯅꯔꯛꯄ ꯆꯣꯏꯊꯣꯛꯎꯔꯕꯁꯤꯡ ꯑꯩꯈꯣꯏ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯕꯒꯨꯝ ꯃꯔꯨꯞ ꯑꯃꯗꯤ ꯂꯣꯇꯔꯤ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯗꯣꯏ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯃ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤꯁꯨ ꯈꯔ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔꯗꯤ ꯁꯣꯏꯗꯅ ꯆꯪꯈꯤꯒꯅꯤ ꯑꯗꯨꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯕꯤꯂꯦꯀꯤꯅꯤ ꯁꯥꯔ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯣꯝꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯦ ꯀꯤꯄꯦꯗꯇ ꯑꯗꯨꯝ ꯅꯝꯁꯜꯂ ꯂꯩꯕꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯈꯥꯉꯣꯛꯇꯒꯤ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯁꯨꯔꯥꯝ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯜꯂꯣ ꯖꯦꯝꯁ ꯋꯥꯐꯝꯇ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯗꯣꯛ ꯋꯥꯐꯝꯁꯤꯗꯤ ꯃꯌꯥꯝꯒꯤ ꯋꯥꯐꯝꯗꯤ ꯈꯤꯇꯪ ꯇꯩꯑꯣꯟꯅꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯨ ꯋꯥꯐꯝꯗꯤ ꯔꯤꯌꯦꯜ ꯅ꯭ꯌꯨꯁꯅꯤ 1939ꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟꯗ ꯆꯥꯛ ꯆꯦꯡ ꯊꯥꯗꯣꯛꯄꯤꯒꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯂꯥꯜ ꯑꯃ ꯁꯣꯛꯅꯈꯤ ꯅꯨꯄꯤ ꯂꯥꯜ ꯍꯥꯏꯅ ꯉꯁꯤꯅ ꯃꯄꯥꯟꯗꯒꯤ ꯆꯦꯡ ꯄꯨꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯆꯦꯡ ꯐꯪꯗ꯭ꯔꯦꯅ ꯌꯥꯝ ꯀꯟꯅ ꯗꯤꯃꯥꯟ ꯇꯧꯕꯤꯔꯤ ꯃꯁꯤ ꯄꯤꯛꯈ꯭ꯔꯕꯗꯤ ꯆꯍꯤ ꯈꯔ ꯗꯤꯀꯦꯠ ꯈꯔ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯅ ꯑꯑꯣꯟꯕ ꯁꯤꯗꯧꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯁꯤ ꯍꯥꯏꯐꯦꯠ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯁꯦ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯖꯤꯟ ꯊꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯆꯍꯤ 2000 ꯏꯇꯤꯍꯥꯁ ꯂꯩꯔꯝꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯂꯤꯕ ꯖꯥꯇꯤ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯏꯟꯈꯠꯂꯤꯕ ꯑꯃꯁꯨꯡ ꯍꯧꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯅꯩꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯆꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯩ ꯑꯗꯨꯒ ꯉꯁꯤ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡ ꯑꯁꯤꯅ ꯀꯨꯞꯅ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯂꯩꯉꯥꯛ ꯁꯨꯛꯂꯤꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯇꯥꯡꯀꯛ ꯑꯁꯤ ꯐꯥꯎꯕꯗ ꯅꯤꯄꯥꯟ ꯇꯥꯡꯗꯗꯤ ꯍꯤꯡꯗꯕ ꯌꯥꯗꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯄꯅꯤꯅ ꯅꯤꯄꯥꯟ ꯇꯥꯡꯗ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯕꯦꯕꯥꯔ ꯇꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯟꯅꯒꯤ ꯃꯃꯥꯡ ꯊꯛꯇ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯍꯥꯏꯗꯤ ꯄꯥꯛ ꯆꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯄꯦꯝꯕꯔꯇꯟꯅ ꯌꯦꯛꯄꯤꯔꯝꯕ ꯃꯦꯞ ꯑꯗꯨꯒꯤ ꯄꯥꯛ ꯆꯥꯎꯕꯗꯨ ꯈꯟꯅꯔꯨꯔꯒꯗꯤ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯁꯥ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯗꯥꯏꯗ ꯂꯩꯔꯒ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯋꯥꯐꯝꯁꯤꯗ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯈꯟꯊꯅꯤꯡꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯃꯥꯁ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯑꯃ ꯇꯧꯁꯤꯔꯥ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯏꯁꯥ ꯏꯇꯣꯝꯇ ꯈꯟꯖꯕꯅꯦ ꯃꯁꯤꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯄꯤꯖꯅꯤꯡꯕ ꯒꯃꯦꯟꯒꯤ ꯊꯣꯡꯗ ꯃꯦꯁꯦꯖ ꯑꯃ ꯑꯗꯨꯒ ꯇꯥꯔꯤꯛ 4ꯒꯤ ꯅꯦꯁꯅꯦꯜ ꯅꯨꯃꯤꯠꯀꯤ ꯗꯦꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯅꯦ ꯏꯆꯥ ꯅꯨꯄꯥꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯡꯅꯕ ꯑꯦꯔꯦꯟꯖ ꯇꯧꯔꯤ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯡꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯣꯖꯥ ꯄꯔꯁꯨꯔꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯀꯗꯕ ꯈꯔ ꯂꯩꯕꯩ ꯃꯅꯨꯡꯁꯤꯡꯗ ꯑꯣꯖꯥ ꯄꯔꯁꯨꯔꯥꯝꯒꯨꯝꯕ ꯃꯤꯁꯨ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯋꯥ ꯈꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤ ꯆꯥꯎꯈꯠꯅꯅꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤ ꯆꯥꯎꯈꯠꯅꯅꯕ ꯍꯌꯦꯡꯗꯒꯤ ꯑꯃꯇ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯨꯟꯁꯤ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯄꯨꯟꯁꯦꯅ ꯍꯥꯏ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯁꯦ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯤꯗꯔ ꯈꯔ ꯂꯥꯛꯀꯅꯤ ꯈꯔ ꯂꯥꯛꯑꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯈꯔ ꯂꯥꯛꯀꯅꯤ ꯀ꯭ꯂꯕꯀꯤ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯅꯤ ꯂꯥꯛꯀꯅꯤ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯒꯤ ꯃꯀꯣꯛ ꯆꯤꯡꯕ ꯌꯨꯅꯤꯌꯟꯒꯤ ꯈꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯃꯤ ꯈꯔ ꯂꯥꯛꯀꯅꯤ ꯃꯤ ꯌꯥꯝ ꯂꯥꯛꯑꯣꯏ ꯃꯤ 200 ꯐꯥꯅ ꯇꯤꯜꯂꯣꯏ ꯑꯗꯨ ꯍꯌꯦꯡꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯃꯛꯇꯗ ꯑꯩꯈꯣꯏ
तोंगानबा अखोगी थौरम अमा तौनी यामना नुंगाइबा एंटरटेनमेंट थौरम तौनी हारदी अहिंगदगी क्रिक इनानी मसिना कैदोगे बो अखोगी खुनाइ सिदा यामना दुगमा खन्ना मतमदा लौबिनबा से याम लैतबा अफबा मीटिंग अमगी दमक लेकाइदा तो मतमदा मी लाओय अखोई इसै तौगनी सुमांग लीला अखोई पार्टी समना आई लीला की आर्टिस्ट ने अखोई लीला यावबो मीटिंग अम तौबदि मीटिंग दुगी नतबा लीला दु क्रिक इने फक्का थाबम लेबदि माइ बेनजिंग मचा मसु चपगतपा होरे ममांग थाउनबा ने क्रिक इना दोइनी वा दुम तो होरेन अफबा वा मत लेकाइ की खनन होनसी आईएलपी की खनन होनसी अखोई फुरुपसी की खनन होनसी आदि मी मत लाओय होजि पाक अमा सारेना खनबिरो चिंग फजब चिंगदुम अमद लोय कोकथोएना खनबिरो पाक फजब मा उना वना हौरे लै फजब हौरे गाड़ी तोंफम तदगी चतफम लैरेन खनबियो पाखंग लैसाबिना किरिक इनानी पैसा पाइरबा मौ कया इमुंग मनुंग हस्बैंड मचिन वा नुंगाइर मदु गाउगदबनी इंटरमेंट तौगदबनी फैमिली मैम पुरगा लाकनी किरिक इना नाकनमदा इसै थानी खोंगनी लिगली बोतल मयाम यू मयाम करी मयाम एवरीथिंग नुंगाइबगी चांगदा अखोई अदु ग्रुप व्हाट्सएप ग्रुप अदा ग्रुप अखोगी क्लास 10 ग्रुप 12 की ग्रुप DM कॉलेज की तमिनरम ग्रुप हाइदन मयाम लाकनी चामिनगनी याम फै अदु मखोई मयामना लाइबदुगी नाकंदुदा फजबा मैतै सिंगी लुचिंग पुरेन उबिरंबा अमगी मूर्ति अमा साबदा करी काइगे नाकंदुदा इबियो हिजम इराबोट हौखिबा असुक निंगथौगी मायोक्ता असुक निंग तंबगी लालहौदा अहानबा लेपखिबा असुक सीखिबा असुक होजिक अमता हंगनजिने लाइव तो लोई फमगा हिजम इराबोट सही तांग क्यादा पोखिगे तांग क्यादा सीखिगे महांगना सीखिबा रोइबो खुबम कराइदन अमता हंगनजे खरा थवाई यौबा लाइला सुपाबना खंगबै वानी कराम खंगोय फजरबा मणिपुर की इम्फान मयोंदा महात्मा गांधी की मूर्ति थेटपा अदुगुमना अखोइगिसु खागेंबा महाराज की खागेंबा इनिंगथौ की फोटो थेटपा करी काइगे अदुनि फजरबा बीर टिकेंद्र जीत ममिंग अदुम याम थोले यार खोइगी एयरपोर्ट सु बीर टिकेंद्र जीत अदुम थोले मणिपुर दा हौखिबा लैरिबा निंग तंबगी दमक नत्रगा खोइगी लान थेंगनखिबसिबो मियोय अमनि खक्तगी ममिंग ओइब्रा फजखरबा इनिंगथौ कया लमदमसिदा पानकिबा निंगथौ हुंबुद्रा हेना पानकिबदा निंगथौ यांखैगी ममिंगदी असेंगबा मैतै सिंगी ममिंग करोमी मदुगी मखा ताबा सिंगदी सूरचंद्र इबोचंद्र कुमार चाउबा अदु अदा ममिंग से लोइना मिक्स ngaktane adurgadi laikhiba mayam do khoi gi lam gai se maming akhoi इनिंगथौ सिंगी थोनबा करी काय अदुना पाक सिंगदा अंगा मथौ सिंगी हिस्ट्री mayam akhoi नेना फमथोई पाक सिंगदा लेकोन लई सेंबा खक्ता नतना अखोगी हिस्ट्री अखोगी हौरकफम अखोगी पुमनमक्से खरा थारा थंबा याब्रा सिनी लाई वाफम जे लोइसनजगे मखा थोरमसिगे कोल लौखचररोय अदुगा रशिया दा हाई तारे मयामना रशिया हारि बलेबाक्सी मनिंग तमना बखोनबदा मयामदा इन तमजखिबदुनी AK-47 राइफल रशिया ना साखिबनी अदुगा मनिंग तमबगी दमा अखोगी हिटलर की कांबुगा लान सोंगदब मतमदा मियोई सीखिब लाख 19 हाई तारे 30 लाख सीखिबनी रशिया की मी से 30 लाख सीखी अदुगा हारिबा सिंग अदुदा ngasi di kari torogebu lanfam kaya da Russia ki mi sing si iraga thamme fajana iraga thamme fajana wari se aduga nupi ma nupa ma luhong bataraba luhong basida karai da ihan hana pugadage hai kan da luhong dringai da luhong gadoriba nupi se luhong laga lawgadoriba nupa duna tangai fadana sigumba akal athau sing lanfam da thawai kat khraba mioi sing manakta monument sing da pura satkaneba puraga chatradi luhong de लोहंग बे थुएब रशिया ददी होजि होजिकसु मसिगी सनबिस सो अखोगी ददी थना ngasai wazana haibe wafam dudana ina san ngangjari se irei pak nungsiba aduna aikoi de irei pak nungsiba haibe se yaudriba makai ima nungsiroi irei pak nungsiroi purup nungsiroi aduna aigi thokpa mada soidana nakanam da satkigane lali chumi haibe de domna lepiu meyam punamaki thamoi de aina puduna chachagadaba nati kaidongai da mama nungsiba ngamdraba miduna mahakna su atopa mi basu nungsiba ngamoi maramdi mama na mahak pu pidana mioi ba mo ino polokibani mahak pu mioi no polokiba mama adu nungsiba ngamdaba macha adu nabu mana kana nungsidoino aduna di mahak pusu mahagi macha adu nungsiroi aduna tension jarkanda diamond radio ke listeners meet ki damak ningomba noyon ima singa se ula pirami so ima lupa changwa pang birama sigi mo thachari lata sanasam manjuri atopam loinana ima sumati lupa lising ma pibirakwa lebak macha ten thadagi mateng pangbirakwa amuzau laisram mateng pangbirakwa Zenimax diamond radio da lupa lising ma pibirakwa Zenimax thank you so much aduga madam celebrity diamond radio da pesa mateng pangbirakwa
थौरम सिगीदमक था थागी पांगबिरक पैसादा यौजरे अदुगा अतोप मिंग पनबा ngamjahudabasing mathangidamuk panjage hanana thakachring asigidamak thorom sadokchabadu wahi wata henjin kiba soikiba lan kiba pumnama miyamna ngakpigani loinana hena sengaminasi iramdamasigi afaba adugumba furup ama oina no hanabada miyamge chawrba thodang miyamge suggestion pibiu ngasigidamuk tadi pungning warol thorom matang asil loisinjari tabiribasing mujem sagur jamna mukhana khurumjari Dina para amadi tambiri. Adudi kari. COVID-19 dagi ngakthoknaba immunity bu kalanba. Adudi karam no thokadoriba. It's simple. Nomada 30 minutes exercise tawraga. Adudi puna satminarase. Goal gym na masigi damak fit oibasingda 10,000 ki reward chu pigadori. Wow, fitness chu aduga reward chu. Hoi. Aikoi fit India ohilase. For more details, log on to goalgym.in. Loinana phone to view 708-5012-902. Loinana 708-5012-903. Excellent Coaching Center ECC Sangayumpham Part 1 Nungpho Bazaar. Our motto: to draw creativity and innovation through the right education. Class 6 to class 10 fawba amadi class 11 amadi class 12 ki science stream gi oina tha taru ki oina free foundation course hangduk chari. Subject singdi maths, physics, chemistry, biology, English, Manipuri, social science. Akangaba sit masing kontra khaktani. Ningthi zarba classroom amadi haitoi sing toirba oza singna takpi tambiri. Class khudima ki subject khudima compulsory oina takpi tambiri. Subject khudima ki unit wise test pangthuk jagani. Competitive examination gi oina oithokpa yaba question answer sing khanani nazari. Sayol khudima ki remedial class sing akhanana pangthuk jari. Loinana Excellent Coaching Center ECC Sangayupam Part 1 Nungpho Bazaar da leriba asigi class January gi tang kuntra 2021 dagi hauzargani. Hena kopamarol gi damakta view 878-774-8472 Loinana 700509571 Free Foundation Course asi Mahiroi Singh Kudong Chaba Lobiyo. Excellent Coaching Center ECC Sangayumpham Part 1 Nungpho